निंग्रना नुपी की पो याम निंग अदिने नंगने कइनो तमो गायनिकोलॉजिस्ट तमो न गायनी डॉक्टर ओइरो गायनी डॉक्टर अदि नुंतीगी जु पीबी तौरनी नुंतीगी जु मपोट उरनी गायनी डॉक्टर मयाम्बू खुरुमजरी अदो मयाम ngasi gi du mayam na sum khangamani ko mayam ngasi di Q&A tawge na tawbane ado mayam na sum khangamani aina Q&A tawbze mayam na soihi balan ki ba kya hor bzu mayam ngpi ga ni adum thengtha balai dana ko adum ai mano se para ge si je hai di hujika ni fake account budi bhari em thoe fake oi doira adagi mite se mo boy doira kana oi doino di khangre magi maming se Puyam Narendra Maitai Puyam Narendra haye Druga ima ga haye Maitai nupi ama oiraga Panthubi ima hayo ichen hai bako ado magi question jeda habadi kaino sida ko sauningai bude leite meitai nupi amo oiraga na duga ima ha kari duga hai Panthubi hai sauningai budi oide bako adu ita razu habadi aina numitu da habadi nupi je saurakta di sum example bibo ane for example bibo ane ba saurakta di duga gi maina salon habadi khucha tara gan pale na habagi kanone bako ado sauningai budi leite ado manipur da bhari ema community bhari ema mai ge dharam maitai oita ju maitai christian ama bhari ema dagi leiko dagi bhari ema leiye bako adai manipur da ju maitai oita gowra dharma hindu adi maitai dharma bhari ema leidana ado akhoi gi oina habadi akhoi gi phubala da Panthubi je na lalakte ba habadi Panthubi lalakte dum duga dum lalae hadi mayam do adi cherauba da su akhoi gi maitai gi cherauba dagi gowra gi cherauba habam leidana maitai gi cherauba da maitai ning maitai chachaba maitai bhamon kana man maitai bhamon gowra bhamon dum leiradra manipur da aduna akhoi adai da Panthubi lalakte hadi kaino dang oire bako kai haidara duga dang lal habdi lat pado kuwa ngang baga choi dore lat pado du dang oire ado Panthubi do hadi lalakte ba aduna sum habadi sapti manai ni natra sapti manai ni Panthubi ogira mo ogira magi saklon ama khatane ba mai magi hadi matam dugi matungi na mana habadi change to bugi wani bi ishwar haije ama khatani nu pa ogira nu pi ogira mo ogira ishwar se thamoi se egna ningba duni ishwar haije thamoi aina ishwar ninga phatta thabak chaladi ka imkana de aina aphaba bateng panga ga thamoi nung de ma panthong ni ningu de thamoi nung de le chena ningjaba do du ishwar na soidana urada bane ba aina mi gi aphaba thabak tawraba natra mayam aina hekta ai lining budu mi and tauba gi darka leite ba natra na ai thamoi nu chena ningjaga dawbani aduga matang budi magta miyam gi mateng pangba ko adigi natra aphaba thabak tawba sina khwai digi aphaba ne ba natra ne ado aina matam numitu da haige ba dudi example on haige bane nupi je saura duga gi magano taw saklo lowi ha ba gi wani ba ado haina da bana ti ba si pawro hainai he ba dun haro ningai leite ai de maitai nupi oigera mo oigera natra aduga hantaki question jina ko magi kaino sidi comment jina ne hantaki jina kaino do oidoine cookies te hoidoine cookies te gi hoidoine magi maming je bola boy hai bako bola boy hai mapana machanupi pham pham nambi badu nangdi khanglam loi maitai oirasu cookie oisanu cookie oisanu lamchatlu daba adum yawi haiba cookie oisanu lamchatlu daba adum yawi dagi chahi yamna nauriba nangna asi adugumba wakhallu khandabane hena phaiena hai ado sije maitai ra natragana kukira oidir khangde bola boy na hai mai na ngangai jidi maming jidi kuki di male aduga ira ibalon jidi maitai ju male hai sim di kuki oita di gyan khara ta na khalle kaigino hai bada mana ju hari ba kuki oisanu lamchatlu da badum yaw hai ba aina si je maming se kuki oina dum khalle bako ado yam thagachari kuki no gi marak su gyan ta ba ma yaramis de ase ado mapana masada phamnan ba khopa na hai baje asise habadi manipur kitangi wazunate kuki kitangi wazunate sidi mapang khudi magda adum habadi yauri bane bakada jene bako mapang khudi magi lam khudi magi khara de adum yauri bane me natra ne me do asise yamna phataba kawi ko aduga mathangi question jina
haupu ba phai hai haupu ba phai jina hai je mana hai je aise subadani aise man hai ba sky hai dong subadani aise man hai ba aisi bo si question je boi pa jira de pa gom jira ne ma hai ba nek ta chatpa marakta nek ta chatpa ko myam gyan taro ko nek ta chatpa marakta leader oiramgani hai thungau bi se ka hai oye nangi nasanupi ju poro amta thajan ge amta nangi nasanupi degi noi mama ke kira do yongning ba laita di maming list piro ko mani ai leader ne ba mani ba ai leader ne ba maming do piro ko haupu ba phai mani ai si leader ne aduna ne noi gi habedi noi di paisa yam darkar lai bani dana aduduna ne poro nasanupi ka yang kana no poro yahonge poro ai je mani leader ne nang gadumanga ha mani chumme nang haido aduga magi ani suba question jina muk smain hai ba ko hojiki haupo ba phaiduna hai ba ko aigi atombi ohenningi asigi nupi se magi mana hai je aigi nupi ohenninge masi nupi se nupana pelhan ba ngamdraba male ahingda ye ibungo noigi ne hojik pude yum pale ko aigi nupa jina ne ya dum ya jare aigi nupa je asijina ne dum ya jare pelhan gera pelha loira aidi ishor je ma khatane ipuroi ba jina ishor ne ba aigi imai pa jina han be ishor ne ipuroi ba jina ani sube ishor ne ba aigi sigi ishor jina ne ya jare aduga ne aina ne kai gumba lai sabi oram ta nangi atombi su ngoi oiroi lai sabi khumu phau bi ni hai gera yum ban ba khangda bi ni hai gera hau hai ba hau je de yum pan jara roi khangabo hopoi bapoi aduga kaino mathangi kaino sina ko user amana haire mana haye noklo nungaina kapagi matam su lakhini na haiba hoine nokpa kappa haiba sidi machin manau ni dum natro mayam asidi nokpa kappa haiba si machin manau ni khoida na te sidi noi sine dum tawdoi sidi nokpa kappa haiba sidi dum noi machin manau ni aduga user mana haye cookie nate khangsu khangdana noi meitai sing se jati sing se khangdre yamna chapkhote gyan yam taba watle haye hoi adum haidi jugo chada ba thabak sing je sum haidi cookie na khara tawgali dana adu oira boining dana na cookie orangadra na haiba ni oramdra ju phare kai dawrage oide na khaladi dum phare aduga mathangi question jena user mana haye mai gi question jibu ai bu parajira paragumjira khangdeda asidoi na tholage sida mai question this ai jinjina hai ba yam talle mai gi question je hoi ugera uninga uningda tu natro darkar ta de natra adagi mathangi jina sisai haukip hai adagi man hai je sijuma ji se thon bi rage ase thoa lage mani ngonda chai ba ado bi adu thong do ha mai wa sei pa ba tale bi adu thong do manipur gi nati na har machini thi lage ngon chai ni oi manipur gi thong natra ju noi gi mi ora boning dana ni hai se manipur go gira oira khangde khodi noi ora boning ai na hai ju go cha da ba thaba ma tora ko da noi ora boidening aduga hujiki sijo ama ma jo hai jibu kari no ai ko ka ngaoida matin nam thina chin thiga no ban na sai pha na sak phajaram ai phajaram da bi ai noi jangan da punga ngangna bodu ngangam ha ba na chin thiga no ba asida ai no ulaga thami jini ko aduga handaki comment sina user ne ba ko adu ma na haye as kai no mai ma potagi kai yam palle kukira na hai masak khangda ba sida oina tholage masak khangda ba si kala parage ko dot aduga ngasi phau cookie su khangdaba saktu maitai di phuji narcotics sin thiba jati maitai macha mapa machin manau gaino blue film gumna kaino ma hai sex tawkhiba ko jati huithu labai asmai gi de maitai ron khap khoira sengma cookie ojune sina maitai video adugumba khuding cookie ni haina hajin ba noi na magi pot to ko kanada ba prong iro lai khang da ba video phawwa yeng da ba haita ba
huitu mayam ka hai khangdre da nang in achin ju thi baga adagi nang na manipur ye sengboy sengdaboi ngang baga gyan men gam ta tadre da kano di higok film di khangde da khoi manipur gi number ba ado kuki gi di ano ga asam rifle ga ama nang gi haiba pa ama myam da social media da oigrabane natra kuki gi di ama phong na ma tawgraban kana ni star haibra karino kana no khangjala jade da sigumba wa da talle ado ma ano tawgraban aduga ama user amana haye sida magi thon ge ko nangse pot su yenge da ha kai nangoi from ama kai hai no khangde magi ju question jai pa ba khangdre aduga ma pot yenge pot to oi bungo user adu da pot to yam jing ning adine nang ne nupi ki pot yam jing ning bra na nupi ki pot yam jing ning adine nang ne kano tamo gynecologist tamo na gyne doctor oiro gyne doctor ade nungti gi ju pibi tawrani nungti gi ju mapot urani gyne doctor tamo ko free advice ni si noi gi pupi tha be pesa do nang atopa da number 4 ka pa ga mangan de sorok pudi ne gyne doctor do tamo pot to unaba khangbra aduni adagi aduga ama user amana haye na koina sizina bagi mina sizina bani kasubi ga haye ke biga ado koina sizina baina te khodi sumna noina mi gi video sumna namza badu do noina changak tana machin do pangti thijale thirabani na khoi mayum da chaina chak thiladi khoi dum paithor noi de chek ba je masana ta ba natro aduni aduga moigi cookie gi user amana haye cookie je hojiti loina mak phatre ko haye moi masana dum haijare cookie ji am phatre je phaba khara tamune noibo fataba haibese khwaidagi fataba ni afaba khara tamo noina pharaba mina dum phara adawne afaba thabak toba afaba wakhan khanba ngamba tamo khoigi chingde kumakpa mi jing jam motro khoina ngang woi ngai de chingde kumakpa mi jing jam mot le ba yamna namthi be noi lakpada aduduna ne haidi phajjana luna nana ni ru mai thajara chengna ne luna nana ba oina gano tobani sanung sadu chaganu ba khangbra aduga mathangi kamenjina ta chappa haimala ta chappa cookie 123 cookie len de pirak pa kameni handa kizidi adama haye maitai also bad hai ko maitai also bad and good is there non hai maitai also bad maitai ju phatre ba hoi cha mane jat khuding maktane kanana di phaba leine maitai ju pharoi cookie ju pharoi naga ju pharoi haidi mi ai ji loina thaina gi nithok palingai matam da ju dum yaurami dunia ba natro bitis na palingai ogira magara thaina gi film daga ye yo gano tokdro yengdro adum haidi akhoi gi masel gi marak toi tar so duduna bu mai lan haibadi matam khuding makta lan je khita khajik ta adum khara di kano tongnari ne ba phatta ba haiji di mafang khuding maki ne adi imung amada chinina oitar jo mabuklu ba khara yaw ni free ba khara yaw wani natro adugu mani chamane aduga user amana hai cookie di angang so han so akampen ngang bani makhoi gi loni hoi yam sumba jani makhoi gi loni aseng bagi akampen ngang gani yam phata bani haba angang da so yam tam bani haba adi angang asi di aphaba wa do de tam ba de lu bani ba ko phata ba wa jana hen bani ba atopa jo khoi gi lon tam ba do chin thi ba lon jina han hekta mangtin than hekta haidena ko adugum bani ba ko ado matam ju ya salaktre thenge ado mathangi next block tamu unarase ngasi ko na di sa matang sada reason jara ke ko mayam mathangi next block tamu unarase ga dudi mayam bye bye.